ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯥꯡꯗꯕ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯑꯃꯇꯪ ꯍꯥꯞꯆꯔꯛꯀꯦ. ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯀꯟꯅ ꯈꯦꯠꯂꯤ. ꯍꯥꯏꯅꯕ ꯂꯩ ꯅꯨꯄꯤꯅ ꯆꯒꯦꯝ ꯄꯣꯝꯕ ꯍꯩꯇ꯭ꯔꯕ ꯅꯨꯄꯥꯅ ꯑꯣꯛꯁꯥ ꯊꯣꯡꯕ ꯍꯥꯎꯇ꯭ꯔꯕ ꯆꯟꯅꯔꯔꯣꯏꯅ ꯇꯤꯜꯍꯧ ꯈꯤꯇꯪ ꯍꯥꯞꯆꯜꯂꯅꯤ. ꯆꯅꯝ ꯑꯃ ꯍꯥꯞꯆꯜꯂꯦ. ꯉꯁꯤꯒꯤ ꯁ꯭ꯄꯤꯁꯤꯌꯦꯜ ꯑꯣꯛꯁꯥ ꯃꯨꯜꯂꯛꯑꯕꯅꯤꯅ ꯍꯥꯞꯆꯜꯂꯒꯦ. ꯖꯤꯔꯥ ngасai hapa ꯎꯂꯧꯗ꯭ꯔꯦ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯀꯦ ꯖꯤꯔꯥꯁꯦ. ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯄꯤꯁꯤꯌꯦꯜ ꯃꯆꯜ ꯃꯣꯔꯣꯛ ꯃꯆꯨ 이로움ꯕꯁꯨ ꯌꯥꯎꯕꯅꯤꯅ ꯃꯌꯥꯝ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯍꯜꯂꯔꯣꯏꯒꯦ. ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯖꯕ ꯃꯣꯔꯣꯛꯁꯦ ꯁꯥꯅꯦꯅ ꯈꯤꯇꯪꯈꯛ ꯁꯥꯍꯟꯒꯦ. ꯈꯤꯇꯪꯈꯛ ꯆꯥꯏꯁꯟꯒꯦ. ꯃꯅꯝ ꯈꯔ ꯄꯥꯏꯊꯣꯛꯍꯟꯒꯦ ꯊꯥꯡꯅꯕ ꯍꯨꯏꯁꯤꯡꯀꯣ ꯊꯣꯡꯉꯛꯅꯕ. ꯐꯥꯔꯁ ꯔꯥꯎꯟꯅꯤ ꯁꯤꯅ ꯑꯍꯨꯝꯂꯛ ꯊꯣꯛꯅ ꯍꯥꯞꯇꯣꯏꯅꯤ. ꯑꯋꯥ ꯐꯗꯤꯒꯣꯝꯗꯩꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝꯗ ꯈꯔ ꯆꯣꯞꯄꯦꯕꯀꯣ. ꯑꯩꯅ ꯈꯔ ꯉꯧꯕꯅꯤ ꯀꯩꯅꯣ ꯇꯧꯅꯕꯅ. ꯃꯍꯤꯕꯨꯗꯤ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ. ꯉꯧꯔꯒ ꯆꯥꯒꯗꯕ ꯌꯦꯟꯒꯤ ꯇꯥꯏꯞꯇ ꯇꯦꯁ ꯇꯧꯅꯕ ꯀꯣꯊꯒꯗꯕ ꯌꯥꯎꯔꯣꯏꯗꯕꯅꯤꯅꯀꯣ. ꯃꯁꯥꯒꯤ ꯍꯧꯖꯔ ꯂꯩꯔꯕꯅꯤꯅ ꯊꯨꯅ ꯃꯨꯜꯍꯟꯅꯤꯡꯉꯦ. ꯍꯧꯖꯤꯛ ꯄꯨꯡ 7 ꯇꯥꯔꯦ. ꯄꯨꯡ 7:30 ꯅꯪꯅꯕꯅꯤ ꯆꯥꯗꯣꯏꯁꯤ. ꯅꯪꯒꯤ ꯃꯀꯛ ꯃꯆꯥ ꯑꯣꯏꯅ ꯇꯧꯔꯒ ꯈꯦꯠꯂꯤꯔꯣ? ꯍꯧꯖꯤꯛꯀꯤ ꯑꯣꯛꯁꯥ ꯀꯤꯂꯣ 2ꯗꯨꯗ ꯍꯪꯒꯥꯝ ꯀꯤꯂꯣ 5 ꯍꯥꯞꯇꯣꯏꯅꯤ. ꯁꯤ ꯆꯥꯝ ꯂꯩꯔꯝꯃꯦ. ꯅꯥꯕ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯕꯣ? ꯑꯣꯀꯦ. ꯁꯤ ꯑꯃꯃꯝ ꯆꯥꯔꯗꯤ ꯐꯔꯛ ꯇꯥꯅꯤ. ꯒ꯭ꯔꯦꯗ 4 ꯅꯥꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯔꯛꯇ. ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ. ꯃꯉꯣꯟꯗ ꯗꯥꯏꯕꯦꯇꯤꯁꯀꯤ ꯃꯥꯏ ꯃꯃꯥꯡꯗ ꯑꯝꯇ ꯂꯦꯟꯅꯒꯦ ꯇꯧꯕꯅꯤ. ꯅꯍꯥꯟꯗꯒꯤ ꯑꯣꯛꯁꯥ ꯆꯥꯕ ꯌꯥꯗ꯭ꯔꯦꯅ ꯇꯧꯋꯦꯕꯀꯣ. ꯀꯟꯅ ꯂꯥꯏꯌꯦꯡꯉꯤꯕ. ꯃꯥꯏ ꯃꯃꯥꯡꯗ ꯑꯝꯇ ꯃꯨꯛꯕꯥꯡ ꯇꯧꯔꯔꯣꯏꯒꯦ. ꯊꯣꯡꯕꯁꯤꯗꯪ ꯎꯠꯂꯒꯦ. ꯃꯅꯤꯡ ꯕꯔꯪ ꯕꯪ ꯀꯥꯕꯁꯤꯗꯤ. ꯅꯦꯛꯁ ꯃꯟꯗꯒꯤꯗꯤ ꯃꯥꯔꯁ ꯂꯥꯛꯇ꯭ꯔꯣꯕꯅꯤꯅꯀꯣ. ꯑꯥꯔꯅ ꯂꯣꯏꯗ꯭ꯔꯦ. ꯑꯗꯨꯅ ꯃꯊꯪ ꯊꯥꯗꯩꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ. ꯍꯟꯗꯛ ꯐꯖꯅ ꯆꯥꯍꯧꯔꯁꯤ. ꯍꯪꯒꯥꯝ ꯍꯥꯞꯆꯜꯂꯒꯦ. ꯈꯥꯡ ꯑꯆꯧꯕꯁꯦ ꯆꯟꯗ꯭ꯔꯦ ꯍꯪꯒꯥꯝꯁꯤ. ꯖꯝ ꯐꯥꯏꯅꯦꯜꯂꯤ ꯂꯣꯏꯖꯔꯦ ꯑꯣꯛꯁꯥ ꯊꯣꯡꯕ. ꯃꯁꯦ ꯃꯅꯝꯗꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ. ꯆꯥꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ. ꯆꯥꯛꯀ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯈꯛ ꯊꯥꯔꯅꯤ ꯉꯁꯤꯗꯤ. ꯀꯦꯞꯁꯨꯜꯊꯥꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯣꯛꯀꯦꯀꯣ. ꯏꯔꯣꯝꯕ ꯂꯣꯏꯔꯀꯥꯟꯗ ꯊꯨꯝ ꯍꯥꯞꯄꯝꯗ꯭ꯔꯦ ꯃꯌꯥꯝ. ꯍꯪꯒꯥꯝ ꯑꯝꯇ ꯀꯣꯊꯒꯦ ꯇꯧꯕꯁꯤ ꯌꯥꯗ꯭ꯔꯦ. ꯍꯪꯒꯥꯝꯁꯦ ꯒ꯭ꯔꯣꯡ ꯆꯦꯜ ꯂꯩꯔꯦ. ꯑꯃ ꯍꯥꯞꯄꯒꯦ. ꯀꯩ ꯌꯣꯡꯆꯥꯛꯁꯤꯕꯨ ꯁꯨꯝ ꯄꯤꯛꯏꯁꯤꯕꯨ ꯃꯔꯨꯁꯦ ꯌꯥꯝ ꯆꯥꯎꯈꯤꯕꯅꯤ. ꯍꯪꯒꯥꯝ ꯑꯁꯤꯗ ꯐꯖꯅ ꯍꯥꯞꯄꯅꯤ. ꯂꯥꯏ ꯈꯨꯔꯨꯝꯗ꯭ꯔꯤ ꯃꯃꯥꯡꯗ ꯁꯤ ꯑꯝꯇ ꯇꯣꯠꯄꯤꯔꯛꯑꯣ. ꯑꯁ ꯃꯤ ꯁꯤꯟꯅꯕ ꯌꯥꯎꯗꯣꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯗꯤ. ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯆꯥꯕꯗꯤ ꯀꯌꯥ ꯍꯩꯇꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯗꯤꯖꯦꯟꯗ ꯈꯟꯗꯣꯛ ꯄꯤꯖꯗꯣꯏꯅꯤ. ꯃꯥꯅ ꯄꯥꯝꯃꯦ ꯌꯥꯝꯅ ꯌꯣꯡꯆꯥꯛꯁꯦ. ꯃꯥꯅ ꯑꯩꯅ ꯍꯩꯅꯗꯕ ꯃꯔꯨꯁꯦ. ꯑꯗꯣ ꯃꯌꯥꯝꯁꯨ ꯇꯧꯅꯕ꯭ꯔꯥ ꯇꯧꯅꯗ꯭ꯔꯕꯗꯤ ꯈꯪꯗꯦ. ꯆꯥꯔꯝꯗꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯉꯁꯤ ꯆꯥꯒꯗꯧꯔꯤꯕ ꯑꯁꯤ ꯏꯁꯥꯃꯛ ꯄꯥꯡꯒꯟ ꯄꯤꯕꯤꯅꯕ ꯑꯩ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯃꯤ. ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯅꯤ ꯕ꯭ꯂꯣꯛꯁꯦ ꯍꯧꯕꯗ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ. ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯦ.